Praise the Lord. Ahan bamagtada kanbiba mapu Jisu Kristabu mapal naidana thagat chabagaloinana yengbiriba masung tabiriba nungsizaraba chulinaw iche chalima pabung sing marup sing waja sing mayam namakpu dayanan laishram amasung aikoigi kanbiba mapugi family gi maikaidagi yengbiriba masung tabiriba chulinaw adom punamakpu yaifamangol pizari yaifamangol nizari tektakai dabo ibiu phattabadagi anayekdagi athemba mapugi amambagi pangaldagi kanbibo isanu kanbi khraba mapu Jisu Kristana amen mayam ngasi mayam da karigumba matang phongdok sage haiduna ngasi gi video se semjabani mayam ngarang aina semjakhiba madudi manipur gi nongmeibung hairiba lamda madudagi oza amasung magi nupina mekhoi Jisu Krista thazaramba aduga matam kuina backslide chaluraba aduga amukka Jisu Krista da lakcharaba mekhoi family ni amasung awana lan namaram oiraga thabak tagi tatkiba anayek yaurakpa aduga mayam ising ichaw namaram oiraga awana kaya mayoknaba amasung yamna awana mayoknabagi maramna aingonda amasung kanbibu mapuda mateng pangbiu yamna ware ki mateng tawbirakani na khanjai aduga ozadya ruju mayangi mateng pangbuda angamba ahenba ishwargi thawjaldagi ishwargi tas tawra ishwarna tas tawraga hena mateng pangbo ngombo oibiu haina ozadyananda aina khujumjari hajari aduga ozadyanangi followers sing ko fellowship yawi sing desu hana blessing nijari thakachari hallelujah praise the lord aiduna haibirakpa matamda mayam aina ngarang video semjabani adubu mayam hojikse iwanabagi matam oibagi maramnara akhoi sel se asuki matik likna haibadi lakte haibaga chap manare mayam ko adubu aikoina Jisu Krista ipagi mingda aikoi kanbibi mapuda akhoi main role loriba maroina achouba thodang lobiriba oja sing akhoi iche akhoi mayam na pullaga haiba oja duda Prabhu Jisu Krista gi minglenda lupa lising tara khak mayam aikoina hojik thazakre haiba senpham se yamna aikoina yam chauba senpham nate adubu ishor gi mingda piba senpham ni masidagi hena chauthok na bagi damakta masidagi business tawduna karigumba ma hotna duna haugat pa yana bagi damakta aikoina pijabani mayam amasung masoiduna mai pakani amasung mekhoigi mung manungda akhoi marang kaiba thawjal do ishor gi blessing ga loinana aikoina pangjaba mateng ni mayam amasung mayam masigi wakhal se akhoi ministry kanbiu mapugi akhoi ipagi thodang ase mayam ase Jisu Krista di boundary mahaki leite aigi magi haiba Jisu Krista da khaide maramdi ishor gi punamakni Jisu Krista na miyoba pomnamakki damakta pang tingki mahakna miyoba pomnamak punungsi thajade hairiba ai Christian yade shauriba mahak pusu ishor na nungsi amasung mana Calvary gi cross da pang tingki base thajaba amasung thajadriba pomnamakki damakta ni haiba wakhalon se koi thamjabani maduga ishor gi wahaida nekoina chin khakta da nungsiganu thabak yauraga nungsiu haiba aikoina uthokjabani aduga mase aikoina Bible gi wahai tongan mafam dagi aikoina aikoida henna mating panging mase faujarakpani amasung asi aina phongdok chaninglibase Jisu Krista na Peter na hai ai Jisu Krista gi nungsiba sebok haina Peter masana haijeba Jisu Krista na Peter da ahumlak suna hangkiba Peter nahakna aibu nungsibra nahakna aibu nungsibra Peter na ibungo nahakna khangbi aina nahakpu nungsi hairaba matungda Jisu Krista na Peter da yathang ahum khak pigibneba adugi yathang do ahan bada aigi apikpa yawsingbu pijabiu ahan ba yathang ani suba yathang na aigi yawsingbu senbiu aduga ahum suba yathang da amuk aigi yawsingbu pijabiu aigi yaw haibadi Jisu Krista gi machasing Jisu Krista bu khangjadriba oirgasu khangba oirgasu miyoibagi warakpa matamda mateng pango haibase hairiba ipagi wahai ase thamoida thamjaraga mateng pangsabani aikoina mamangdagi hona mateng pangduna laksabani aikoi asida leijariba kanbiu mapugi aikoigi kainosida fellowship sida aikoigi ministry sida yaubiribase paisa pai yamna paiba ina kaira khunba matanatte adubu Jisu gi damakta ipagi minglenda aikoigi leijaba piba ngamba ojasing iche natani mayam amasung mayamda kanbiu mapuda subscriber oiduna leibiriba mayamda su appeal tawjage mayam aikoina khara tang oiragasu aikoina collection tawba taragadi aikoi soiduna hena mateng pangba ngamgani aikoida mateng pangbiu hairibase amuktang nate anirak tang nate mayam thamagi manungda
tha amagi manungda alikpada numit 35 kunni se aikoina mateng pangduna lakpani amasung henna mateng pangjaningi maramaduna Yesu Kristo bu thajaraba subscribers singna aikoigi ichilina iche chalima pabung singna aikoigi denomination yengbiganu masina yam chawba pallama khabani ishorgi tabang malem se ishorgi ni maramaduna ishorgi boundary leite Yesu Kristo bu thajaba taragadi pumnamakki damakta khanbigadabane maramdi aikoigi thabak urakpa matamda kari tawgani ipa ishorna hai nekhoigi afaba thabak uduna sargada leiba nekhoigi napabu thagatnaba nekhoigi mangala do mi singi mamangda ngalhalu haibani myam aikoi nungsiba uthokminasi achumba uthokminasi ngasi Jesu Christ gi nungsiba Christian kawba singna lana mi phubi bana hatok pi bana alan bana Jesu Christ gi nungsiba do lana takthua ba matam sida aikoi Jesu Christ gi lakpagi matam yausalakpa sida aikoi achumba ipa gi thogol tominasi aduga sargada lan marang kaina paisinminasi haiduna phongdok chagi me thagachari masigi matung dasu aikoi henna mateng kaya ama pangna ba aikoi hona jagigani aikoi na leijari ba makhai Jesu Christ gi mingda aikoi mateng pangjagani maramaduna kanagumba khoi jengbiri ba chilina oiti chalima pabung singna aikoi na tawjari ba khanjari ba asa se thunganbiu masida aikoi maitei khakta aikoi gi mayang maitei chingmi haiba ma leite aikoi gi ministries di pomnamak pu konduna tawjabani pomnam denomination pomnamak po aikoi respect tawi denomination pomnamak po aikoi kai khumnei kanbiu mapu Jesu Christa mahakna mahakna punama punungsi haibagi wakhalon se koina thamjabani mayamna comment tawbiramo aduga mayam subscriber tawbidaba yauragadi tawbiramo adomna subscriber already tawbiba taragadi ekoi family amatani imung manung amatani ekoina khara tangoina khaigatna ba taragadi ekoi numit khudingi wariga sumateng pangba ngamani habase kanjai thagachari mayamna comment tawbiramo aduga masigi video se mayamna share tawbiramo aduga maruoina akoigi Kristagi nungsibado mayam punamag yauba yanabagi damakta amasung karino Kristana takpiba nungsiba karino yeknabagi damakta yeknabana lamagati pizo maikoina khawrangagati pithau aduga nungsiba haibasini 10 commandment wayan yathang tara ado Yesu Kristana yathang ani khakta subsankre ahanbada ishor bu thamoya pumba thawaya pumba masung pumninga pumbana Jehova ishor bu nungsigadabani madugi matungda nahaki yumlon abuna samakumna nungsiu haibase wayan yathangda leiriba amasung wa takthokpa misingi wahai adu yathang ani asida suplabani haiba ishorgi wahai adu thambiu mayam ekoi henna thabak tominasi henna thogol tominasi tawjariba thogol ase ekoi khaktagi nate yengbiriba adom gisu yauribani subscriber oiriba adom gisu yauribani Prabhu Jisu na ekoi bu hen loina bibo isanu ekoi ipagi thogol hen tominasi achumba uthokminasi nungsiba uthokminasi mateng pangbiba uthokminasi aduga kathokpa Kristagi nungsibadi kathokpani sacrifice ni Yesu Kristagi nungsibana punama puloina bibo isanu amen Thagachari kanbiro mapu Zadayananda amasung fellowship ji yawbiri wa chinnaw makoi mayam busu hanana thagachari ishor habise pana phajana chongthopire aiga awaba mayam su uraga mapi awaba se ngamkhai leitei wai adana biji pana Oja Dayananda aina mateng pangjagi do Oja Dayananda angamba mateng koi yau koi chinnaw mayam chinna pusilaga koi nungsibe lipun nama koi minaraga Oja Dayananda nungsin leita waru matam sidida Oja Dayananda palising tara thabi opgi namta hagat hai tawgiana tawrubasunate akoina kaibowa ipagi thosil thawranga tani ipana isor khangaudanasu maphamamsu pibi ngamkhai tana thagatsari maphamamsu pibi ba ipana adiki khangaudani ade han abudi dum khanjaraga lakpa aduga si sani haibasiru ipana sum ina waraga lebi ipana ubiyena ina khalle aduna koina hana plan tawruga tawsunate kogi kadom dagino ojaga mari lenorobasina adum ojauna tawaga mating pambiya kase ene thagachari mayambo matung koina koi fellowship ji yawriba koi chinnaw mayam punamku blessing ishori blessing chauna haitabi oirasanu la koi ju sakpa ojage cha semba ngamba ojage ishorgi koi na ishorgi commandment inba ngamba ojage ishorgi wapau inba ojage ishorgu dabra
थागत वाही तौदना दम कोई ईश्वर की तुंगी लगा कोई ईश्वर की ईश्वर ना हाइबा खुदी मक तौमिनसी हायरगा असी हायरगा या मयामदा काइना याथंग निजरी Praise the Lord. Praise the Lord. Hallelujah. Oja Dayananda amasung Oja Rogers mayam che Premila the fellowship yawi punung pu thakachari